थमजरी ISTV की पाव मियंग ताबीरी बापुनमकपु तरामना ओक्सरी हौजी फाबुगी मरुओइबा पावदा कसोम खुलेन की लंबी सेंब सिनमी अहुम सखंगदब सिंगना फाखरे प्रजा सिंह पेनद्रे पाव संदोना पिजरी मतम सांग लंबी सेंबियो हाइना दाबी तौदुना लाखिबा कसोम खुलेन लंबी सेंबा हौरकपा कुइदिंगाइदा सखंगदब सिंगना स्कैबेटर अनि मई थाखरबा मतुंगदा सखंगदब खुलाई पाइबा मियोय सिंगना सिनमी अहुम फाखरे थौदोक थोफमदगी फंगबा पावगे मतुंग इना फाखरबा मकोय अहुम असि लंबी सेंबगी थबक तौरिबा ABCI इंफ्रास्ट्रक्चर लिमिटेड की सिनमीनि हारि ABCI इंफ्रास्ट्रक्चर ऑफिस की सीनियर प्रोजेक्ट इंजीनियर विक्रांत थोंगामना फोंदोरपदा तुरेल खोनुंगदा नुंग पेपर लोरबा मतुंगदा गाड़ी अदु सामथोलगा लेरिंगाइदा ngarang numidang wadang pung mangarum taba matam da kulai paiba miyoi mangarum laklaga makoi ahum pharaga singlom da pusin khibani fakraba miyoi sing adudi skybatter gi operator oiba Bihar gi Muzaffarpur district ke manung sanba Madhupur khuldagi Binod Kumar sahi kungamanga apokpa Ramchandra skybatter driver oiba Jirigati ge Raju Robida sahi kungenipan apokpa Ram Prasad amadi skybatter gi helper oiba Bihar gi Gramanzur Hari Pasad hi Kuldagi Sibanarayan Paswal sahi kun apokpa Sibasagar Paswal ni asiguma thawang ase nungaite lambi sembada masina sauna apanba amadi thinta hangani haina phongdokhe sinmi ahum phakre tabadigi Manipur police ki akhanaba team amana paksana thiba humbagi thabak sa thakre sinmi ahum phake basina maram oiduna company asina lambi sembagi thabak lepkhre Lising nitraga marigi January gi tang kun gahum doidigi hauna private company asina kasom kulgi samrai khunda base camp hangduna thabak suba hawrakhibani sinmi singa thabak suriba lambi amadi nung lawpham amasung sabkhaipam sarampat tongi jaga singda Thobal district commando gi personal singak senbigi thabak chathaduna lakhibani commando singna ngak seliba adugi asengba tanja lawraga kulai paiba sing aduna sinmi sing adu phakibani Haji Fabugi Oina, Makoiba Kari Maramgi, Paribano Amadi, Mafong Kadawaida Tamlibano Haiba, Chapsaba, Kangba, Ngamdri. Chief Minister na Mayai Lambida, Infaligi, Hek Haitakibaga, Ikan Kanada, Ngasi Ayapung upon Makarum Taba Matamda, Infal Police Station Gi, Manung Sanba, Kaisam Tong Marang Ningto Ledak, Mapagi Nambul Turel Gitorbanda, IED bomb Wagini Sing of Amapokai Craig. Bomb Pokaiba Aduda mi Asok upon Amata Yaukide. Bomb pokai from the Imphal West ki SP yauna police ki makok thongbu official sing amadi commando kambu amal laktuni yang sinki loinana makata na bomb leibra haina thidin humjin begi thabak su sathaki ningsing mayai ngasi bomb pokai ba mafam masigi manakta bomb amasu pokai kibagi thongdok laikhrabani maitai singi ariba lining kubamda hanjinaba isagi horok pamasa khangnaba koina thibagi matam oire haina mahorol ina kanba apunba lukki cherol amana hairi terolas na makata na Lubasina lebak miyamgi oiba asoba mifam ama sinduna miyamgi oiba warep ama launabagi damakta sem sare inaki damak seng sonjari ba lanai amadi organization sing punna mifam masha saruk yaduna asoba warep ama lauduna khongjang sangsinna ba sem sare su hairi kanale jetraba amadi marai bakthira ba angang singi damakta observation home ahum amadi central home ahum sabar loire athubada sangaragani haina social welfare director Rangita Valley Waikomna Republic Dega Mari Lenena Pangthokpa Orphan Home Amadi Special Home Singda Sana Thaknaba Polam Sing Amadi Sana Khonabagi Polam Sing Yanthopagi Tholomda High Crate Kongsat Aduda Department of Sing Deputy Director Zoe Amadi Ate Official Singsu Sarup Yake Ngasi Sana Thaknaba Exercise Book Amadi Sana Khonabagi Polam Sing Yanthokibam Home Sing Adudi Deolalanda Labor General Home Terra Ketel General Home Tagilda Labor Deaf and Mute School Blind School Observation Home Mongsanga de Leba Baby Paul Mental Home Amadi Sangai Podul Leba Saneha Babani Kongsal Aduga Mari Lenena Director Rangita Balina Zai Kudingi Republic Degi Tharunga Mari Lenena Pangthok Tuna Lakpagum Ngasi Supalam Singasi Yantopani Haiki Handaki financial year 14-15 ki manung sida ki Ministry of WCD ki makhada akoina anova children home ahum amasung koi hakochana ba thawang tawjare plus anova 3 observation homes sama Missionpur district ta Thobal district ta amasung Imphal West ta hairiba observation home singsi athubada koi honorable minister yauna akoi mase inaugurate tawjarani department ki oina koina disabilities ki sidasu koina anova schemes kara paikhatna ba haidana koi adugi thawang tawjaba hojare maroina mentally retarded children singi haugalak liba angang singda laik laisugi mangal ningthina lahengi hairabadi library matik sana thambat tangai fadi haina Manipur Pollution Control Board ke chairman MLA NG Bezoinangasi Kurai Singang Bom Laikai Tingom Director Community Hall and Youth Social Development Organization Cum Library Center Sangabi Tharam the High Crate
Organization asina sinduna pangthokiba tharam aduda lamdam adongi maru aba miye kya saruk yaki MLA NG Bizoina makatana haikibada local area development fund gi saba sangle nasida library ge saruk ama yawba asi yamna afaba khongthang ni haiki haujiki matamda education yawdrabadi karigumba hiram amatada kana from laitre library da lairik paba matamda education ge mangal hengalaka doribani laikai miyamna angang singna paba yaba lairik sing library asida dan tawbiyo mahana makatana haujik fabada kendra asida community hall kuntragani thoi sakre atai sagada basing su wali kurai kendra asi afaba sanare puthona ba thabak paikalagani haiki nasi samaj da koi library se to koi ho bole na anuji library su samaj nu se library su to library su hari bosi chumboge su law sindu ki pukai hure ba hari ba library se masida angan ya sigi law sin talanji asigi high school emi middle English school siku basing the library ki mamisi mu selate adu nadi library angan the library pa culture wale Ngarang numidang pung mapan makarum taba matamda mong sangge de leiba sam asumna mapan suba CRPF company gi nongsup thangbada bom ama pokhai kre tawdo ajuda asok apan amata yaukide hayang pangthokadoriba Republic Day asigi damak Manipur sarkarna akan ba mawongda section tharang lokhat kre Republic Day ge tharamda sarup yagadaba department singi gate amadi tablo sabigi thabakan na chathanari United Tribal Liberation Army ge Defense Secretary Robert Singson sakang dabu sinangarang nungtil Susanpur Police Station ge manung sanba ti Vaisong Kulmaya da nomoina kaptuna halamle Gomada Labor Oriental Levelers Association na Social Worker Thoksom Saitabate ge lamjing makada hui kaya hida kapthokre Association na sigi sanglenda pangthokiba hui hida kapage thoram ajuda hui sanirom hida kapthokhi Loshilakpada maruweba pau amukhana Kasom Kulen gi lambi semba sinmi ahum sakang daba singna phakre Praja Singh Penadre Miyeng tabiri punamapo amukahna khulumjari